Tungan social media masung seponggi maru eba i pau khram yam da thamjage Assam gi karbi anglonggi KukiSing 1961gi mamangi sanglakpa oiram labadi makhoi bu Manipur da loksingani Natradi loksinloi Haina Manipur gi Chief Minister Biren singana Fongdokhre Hairi Kuki militants sing na hatopi khraba makhoi taruki manungda myoi ahumgi autopsy report lakraba matung lemhoriba myoi ahumgi su autopsy report lakre Hairi amadi Kuki militants sing na mai thadana hatopi khraba myoi anigi su autopsy report lakre Kuki militants sing na minungsi laitana hatopi khraba angang ahum amadi nupi ahum punna makhoi taruki manungda laisram singkhai nganba sing masagi sahi ani ga tha manga laisram haitombi debi masagi sahi kunga manga amadi yorem rani debi masagi sahi na humphugani pan gi autopsy report lakraba matung telem thoibi masagi sahi na kunchaga ma thoi laisram lamnganba masagi sahi tha tara amadi telem thazamanbi debi masagi sahi nipan gi autopsy report lakre haina India today na report torakre Telem thoibi masagi sahin kunchaga ma thoigi autopsy report ki matung inna mahaki thabakta nongmai maru ahum pukta maru ama panbagi dakpham leiramkhi ko ki sarukta akanba posak amana thombagi saru kairamkhi amadi brain loss oiramkhi khudang animak sathina soglamkhi mit animak phibam kaina leiramkhi Hairi Laisram lamnganba masagi sahina thatara khakta ngairiba autopsy report ki matung inna mahaki oi thangba khuruda nongmai panbagi dakpham leiramkhi mahaki mamit animak yaromkhi de mamaida dakpham kaya ama taramkhi Koki saru kairamkhi amadi pambomgi saru singsu teglamkhi Hairi telem thazamanbi debi masagi sahin nipan autopsy report ki matung inna mahaki thabakta nongmai maru panbadagi phaudoktuna satkibagi dakpham leiramkhi nongmai maru adu phaudokhibada thabombi amadi thabaki saru sing teglamkhi Hairi nakal amoromda Kuki militants sing na mai thadoktuna hatokpiram laba maibam keso maitei masagi sahin homodragani thoi autopsy report ki matung inna mahaki haksang sing maina sakhibagi dakpham sing leiramkhi haksang da dakpham kaya amasu taramkhi amadi yet thangba mit yaromde Hairi Laisram baran maitei masagi sahin hupugumari autopsy report ki matung inna mahaki haksang maina sathina sakhibana maram oiraga haksang gi saruk sing tokhaina leiramkhi yet thangba khudang amadi maru oiba haksang gi saruk sing su yaromkhi de Hairi Uniform selaga uniform gi magun ngakpa ngamdragadi mafam asida army leirubagi kari kanagani haina imagi mairakan banner TI Sujatana Fongdokhre wafam asi ngasi kanto sabal laima khong yorom daida ima ibel singa laisram kamal kanta masagi sahini yankhai Hairiba myoi asi laima khong army ki manungda thabak suba sangkhibadagi ngasi phawba thiba khangdana leirakhiba asiga mari leinana ngasi phamki wakan mifam amada saruk yaraduna phongdokhibani Maitei su nongma nomagi satna Kukina phong halakli kanana su karimbata tawruba ngamde India da yade khangasi hairgana tha ama sumna pulap thingjilaga June 19 dagi henba ama haurasi adu ngamdragadi ngaihak ki ningak pa emotional feeling na mang tharaga irang masa sum tawraga aikhoi maselda awaba piba tungi mirol na hena sum saba khunai ama oihogadaba ihawasidi tawdabana fai khalli Aigi isanupi Imphal gi afaba school amada lairik tammi adubu mamaga aigi khanare tokhalaga swaida nutigi school kaba yaba amada tamhallasi sumaina aikhoi tawna khanaba imung kaya amasu leiramgani masina khunayasite tongjaba karimata laite mangjaba khaktani school thingjilaga lambi da lakpa maitigi gari khara thugairaga pandam phangdo laite manasi hairedi sab manana akibu phangna ihau tawminasi Indian nikhansi madu natrabadi pitpat ki ihawasidi toglasi Politics yam mali haina arambai tingol gi PRO Robin mangang khwairakpamna thamlakle Chinese technical support ka loidina Bangladesh Air Force ki second largest air base ama Asia gi second neck area da sagadori Hairi masina Bangladesh China Nepal amadi Pakistan North East India bu mainland India da gi setong naba asoba lalong ama oirakpa yabagi asoba oithokpa ama leire haina Fongdokhre